Delhi da Manipuri nupi fubagi matangda miyoi mari phare. South Delhi ki park amada miyoi kharana Manipuri nupi ama fubagi matangda police na ngasi chahi nauriba miyoi mari phare. Delhi ki Saket district court manakta laiba park amada ngarang numidang wairam Manipur da ki nupi aduna mamanabi amaga loinena makhongna chatlingaida miyoi kharana fajadaba wahi wata sijanaraki. Victim ohaurabi nupi aduna fajadaba wahi wata adugi paukum piduna wafam khara phongdok lubadagi nakal ani ki marakta ningai sangdanaraki. Amasung Manipur da ki nupi adu tamthina phubi ki hairi. Police ki report matung ina soklabi nupi adu sabdarjang hospital da pukatuna layeng kibaga loinena thawdok asita chenariba miyoi khudingmaki mathakta matik chaba action lokhatkani haina police na phongdokki. Thawdok adu da hakthengna chenaba chahi nauriba miyoi ani fakibaga loinena atai miyoi pumnamaksu masak maming khangdoknaba honari. Kanglup naiba mawongda satharakiba thawung adubo hanagi chief minister N Biren Meghalaya gi chief minister Kona K Sangma yauna maikai kayadagi condemn tawnarakli. Social media da thadorkpa warol amada N Biren hai Manipur amadi Assam dagi nupi anida miyoi kharana Delhi gi Saket court manakta sathagiba thawung aduda chenariba miyoi khudingmak matik chaba chairak phangangadabani. Wangnokpuk lamdam gi miyoi singda kanglup naibagi thawung makha tan satharakli basi laibak thibani haiki.